ꯑꯍꯥꯟꯕꯗ ꯔꯣꯕꯤꯟ ꯃꯉꯥ ꯈꯣꯏꯔꯥꯛꯐꯝꯅ ꯊꯥꯒꯠꯂꯛꯄ ꯑꯞꯗꯦꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯉꯔꯥꯡ ꯍꯥꯏꯗꯣꯛꯈꯤꯕ 12 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀꯣꯃꯔꯁꯇ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕꯤ ꯏꯆꯟꯅꯨꯄꯤ ꯑꯦꯂꯦꯅꯥ ꯅꯥꯎꯔꯦꯝ ꯑꯄꯣꯛꯄ ꯅꯥꯎꯔꯦꯝ ꯕꯤꯔꯦꯟ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯕꯨ ꯉꯁꯤ ꯎꯅꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯨꯕꯅꯤ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯑꯦꯇꯤꯅꯤꯅ ꯄꯩꯁꯥꯗꯤ ꯁꯨꯞꯅꯇꯪꯒꯤ ꯗꯤꯛꯁꯅꯥꯔꯤ ꯑꯃꯈꯛ ꯂꯩꯅꯕ ꯃꯇꯦꯡ ꯇꯧꯖꯔꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯅꯤꯡꯖꯕꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯣꯏꯅꯃꯛꯀꯤꯗ ꯆꯠꯆꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕꯅ ꯑꯩꯁꯨ ꯆꯠꯄ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯉꯁꯤ ꯑꯩꯒꯤ ꯈꯣꯡꯆꯠꯇꯨꯗ ꯀꯛꯆꯤꯡ ꯑꯦ.ꯇꯤ ꯌꯨꯅꯤꯠꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯩꯐꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯕ ꯌꯥꯗꯅ ꯋꯥꯅ ꯈꯥꯡꯂꯤ CPI ꯊꯥ ꯑꯁꯤꯒꯤ ꯃꯉꯥꯗ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯕ ꯌꯥꯗꯅ ꯋꯥꯅ ꯈꯥꯡꯂꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯔꯤ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ CPI ꯀꯣꯟꯊꯧꯖꯝ ꯂꯣꯀꯦꯜꯒꯤ ꯀꯥꯡꯕꯨ ꯑꯃ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯦꯟ ꯑꯃꯗꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯗꯨꯗ ꯄꯥꯔꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯖयꯀꯨꯃꯥꯔ ꯂꯨꯋꯥꯡ ꯀꯣꯟꯊꯧꯖꯝ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯈꯣꯡꯗ꯭ꯔꯝ ꯊꯣꯏꯕ ꯂꯣꯀꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ S ꯕꯤꯔꯃꯪꯒꯜ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯇꯣꯝꯕꯤ ꯌꯥꯎꯈꯤ ꯌꯨꯝ ꯑꯍꯣꯕꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯐꯧ ꯂꯩꯕ ꯀꯣꯠ ꯑꯃꯗꯤ ꯑꯇꯩ ꯌꯨꯝ ꯀꯩꯁꯤꯡ ꯄꯨꯝꯅꯃꯛ ꯂꯦꯟ ꯑꯗꯨꯅ ꯃꯥꯡ ꯇꯥꯛꯍꯜꯂꯝꯕꯗꯒꯤ ꯌꯨꯕꯗ ꯂꯩꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯧꯔꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯅꯤꯁꯥꯕꯟ ꯁꯪ ꯑꯃꯗꯤ ꯗꯨꯀꯥꯟ ꯀꯩꯊꯦꯜꯅꯆꯤꯡꯕꯁꯨ ꯄꯨꯔꯥ ꯂꯧꯈꯠꯂꯒ ꯌꯥꯗꯅ ꯂꯩꯍꯧꯔꯤ ꯀꯣꯟꯊꯧꯖꯝ ꯈꯨꯜ ꯌꯨꯔꯦꯝꯕꯝ ꯁꯒꯣꯜꯇꯣꯡꯕ ꯉꯥꯏꯔꯥꯡꯕꯝ ꯈꯨꯝꯕꯣꯡ ꯃꯣꯏꯗꯥꯡꯄꯣꯛ ꯈꯥꯏꯗꯦꯝꯅꯆꯤꯡꯕ ꯈꯨꯜꯁꯤꯡꯒꯤ ꯃꯤꯌꯥꯝ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯨꯅ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯉꯥꯏꯅꯍꯧꯔꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯖꯕ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯒꯥꯔꯗꯦꯅꯤꯡ ꯇꯧꯖꯕ ꯃꯁꯤꯡ ꯈꯪꯗꯅ ꯂꯧꯈꯠꯄ ꯌꯥꯗꯅ ꯃꯥꯡꯍꯧꯔꯤ ꯎ ꯃꯣꯔꯣꯛꯅꯆꯤꯡꯕ ꯊꯥꯖꯕ ꯄꯥꯟꯕ ꯍꯧꯔꯛꯄꯁꯤꯡ ꯃꯥꯡ ꯇꯥꯛꯍꯧꯔꯤ ꯂꯣꯏꯅꯅ ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯎ ꯋꯥ ꯂꯐꯨ ꯑꯃꯗꯤ ꯂꯥꯏ ꯍꯔꯥꯎꯐꯝꯒꯤ ꯎꯃꯪꯁꯤꯡ ꯄꯨꯔꯥ ꯂꯧꯈꯠꯄ ꯌꯥꯍꯧꯗ꯭ꯔꯦ ꯌꯨꯝ ꯀꯩ ꯂꯩꯕ ꯌꯥꯗꯕꯇ ꯅꯠꯇꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯄꯨꯔꯥ ꯑꯀꯥꯏꯕ ꯑꯃ ꯍꯟꯗꯛꯀꯤ ꯇꯝꯊꯤꯔꯕ ꯃꯍꯧꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯣꯏꯍꯜꯂꯦ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯖꯤꯡꯒ ꯄꯤꯔꯛꯀꯅꯤ ꯉꯥꯏꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯛꯂꯦ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯄꯤꯐꯝ ꯊꯣꯛꯄ ꯌꯨꯝꯁꯤꯡ ꯀꯨꯞꯄ ꯀꯣꯟꯅꯅꯕ ꯖꯤꯡꯒ ꯄꯤꯔꯛꯅꯕ CPI ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯩꯉꯥꯛꯅ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯚꯣꯇꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯀꯤꯌꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯟ ꯌꯥꯗꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯐꯣꯡꯅ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯅ ꯊꯥꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯦꯠꯋꯥꯔꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯤ ꯃꯤꯌꯥꯝ ꯆꯣꯟꯅ ꯇꯤꯟꯕ ꯚꯣꯠ ꯊꯥꯗꯐꯝ ꯃꯐꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯕꯨ ꯁꯛꯇꯤ ꯂꯩꯕ ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯑꯣꯏ ꯈꯨꯠꯄꯨ ꯈꯔꯅ ꯁꯧꯒꯠꯇꯨꯅ ꯂꯩꯕꯗꯒꯤꯔꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯉꯥꯡ ꯑꯃ ꯑꯣꯏꯅꯔꯤ ꯍꯧꯖꯤꯛꯁꯨ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯃꯉꯛ ꯊꯦꯛꯀꯠꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯀꯤꯌꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯤ ꯃꯁꯤꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯇ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯥꯏꯕ ꯈꯨꯠꯄꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯤ ꯈꯨꯠꯄꯨ ꯑꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯤꯍꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯥꯎꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯤꯌꯟ ꯈꯪꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯆꯠꯊꯔꯝꯂꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯑꯥꯏꯟ ꯀꯥꯏꯅ ꯊꯕꯛ kaya ꯆꯠꯊꯔꯛꯂꯤꯕ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯁꯛꯇꯤ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯔꯃꯤ ꯂꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯑꯔꯣꯟꯕ ꯃꯤꯍꯥꯠꯅꯆꯤꯡꯕ ꯆꯠꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩꯔꯤ
ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯟꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯤꯌꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯅꯣꯡꯃꯩ ꯁꯤꯟꯗꯣꯛꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯔꯒ ꯔꯦꯟꯁꯝ ꯇꯥꯟꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯥꯡꯈꯣꯡ ꯆꯩꯔꯛꯄꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯁꯦꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯤꯆꯝ प्रजा ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯐꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯗ ꯆꯠꯇꯨꯅ ꯀꯤꯌꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯍꯥꯏꯕꯗු ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯈꯨꯠꯄꯨ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯥꯎꯅ ꯃꯨꯊꯠꯈꯤꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛꯀ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯅꯝ ꯄꯥꯎꯆꯦꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯣꯟꯁꯇꯦꯕꯜ ꯑꯕꯗꯨꯜ ꯂꯇꯤꯐꯀꯤ ꯏꯃꯨꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯁꯤꯅꯥꯝꯈꯨꯜ ꯌꯧꯔꯝꯗꯥꯏꯗ ꯊꯥ ꯑꯁꯤꯒꯤ 3ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯂꯝꯕꯤꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯂꯇꯤꯐ ꯆꯍꯤ 35 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜ ꯔꯁꯤꯗ ꯂꯩꯐꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2 ꯆꯦꯔꯥꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ 2009 ꯕꯦꯁ 7 ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 50,000 ꯁꯦꯟꯐꯝ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯂꯇꯤꯐ ꯏꯪ 2008ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯅꯝꯕꯔ 0908162 ꯑꯣꯏꯗꯨꯅ ꯃꯣꯔꯦꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯦꯝ.ꯗꯤ. ꯔꯤꯁꯥꯎꯗꯤꯟꯒꯤ ꯁ꯭ꯀꯣꯠ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯖꯤꯞꯁꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯦꯝ.ꯗꯤ. ꯂꯇꯤꯐ ꯂꯩꯈꯤꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯇꯤꯐ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯡꯊꯣꯛꯂꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ 2009 ꯕꯦꯁꯀꯤ 7 ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯥꯁꯇ꯭रीय रक्षा यूनिवर्सिटी गुजरात की मतंगदा ओरिएंटल प्रोग्राम पांगथोकलगनी मिनिस्ट्री ऑफ होम अफेयर्स की मखादा लेबा यूनिवर्सिटी अनि की मनुंगदा अमा ओइरिबा राष्ट्रीय रक्षा यूनिवर्सिटी गांधीनगर गुजरात की मतंगना हयेंग डीएम यूनिवर्सिटी की कैंपस मनुंगदा लेबा ओरिएंटल प्रोग्राम अमा पांगथोकलगनी ngasi मणिपुर प्रेस कप पांगथोकिबा पावगी मिफम अमदा आरआरयू पासिगत कैंपस की डायरेक्टर इंचार्ज अविनाश खारेना फोंदोकिबदा यूनिवर्सिटी असिना पीरिबा कोर्स ngasi अनौब ngakthani masibu lamdam asigi mairoi singbu hena sensitize taunaba program asi sinbani यूनिवर्सिटी असigi dedicated oiba school amadi department mayam leidi masina mairoi singbu police amadi army na singbana makoigi career semnaba kudong saba piri यूनिवर्सिटी असigi makhada leiba course sing loirabadi police recruitment da test kharadadi extra test fangali लोइनना इंडिया पुमुद लेरिबा प्राइवेट सिक्योरिटी मैनेजमेंट फार्म सिंगदा सिक्योरिटी सुपरवाइजर सिक्योरिटी इंचार्ज की फमपुनबी खुदोंग साबसिंग पीरी कोर्सिंग ताकपी तंबीबदा सिक्योरिटी गा मरी लेनबा पुलिस एडमिनिस्ट्रेशन फोरेंसिक साइंस स्पोर्ट साइंस हाइरिबा सब्जेक्ट सिंगदा स्पेशलिस्ट ओइबा ngamhalli haina magna makhatana phongdoki maraktana panam pausegi editorial myamda thamjage yellow mi singi khungul muthatnaba silibra खन्नरकदब माली मणिपुर से इंडिया द तिंद्रिंगै निंगतंब लैपा अमा ओइना लैरंब लमदम अमा ओइरमी हाइबसिंग असigi स्टेट असigi मियामना इखंग द खंगनरबनी मणिपुर गी ओइबा तोंगान लैंगाक अमा लैजबा निंखातंब लैपा अमा ओइना लैजरमलबसु ngасidi इंडिया की फिबा नोंग तिनख्रबा मतुंगदगी इंडिया की लैंगाक अमागी मकाद लैख्रबा मरमना ngасigi मणिपुर की मियाम मरु ओइना येलो मिसिंग ओइरिबा येक सलाई लैबा फुरुपसिंगना इंडिया लेंगाक की मखाद इंडिया की कॉन्स्टिट्यूशन बु इकाई खुमनदब यादी हैबसी लमदम असigi मियाम पुनमना खंगनदुना लैरबा मरमना लमदम असigi मियामना मरमदा मणिपुर बु कन्ननबु होनाबदा इंडियन कॉन्स्टिट्यूशन की वांगदा मानिंग तमना थबक तौब ngamnadri असिगुम कया असि लैबा मरमना हौकिबा मेगी अहुम कुमजा इंग्लिशिंगनिगा कुनगो हमदोइदगी अतमनना येलो मिमितै सिंगदा नार्को टेररिस्ट कुकी जौशन लांदारकदगी
masagi khul sing aksariba nahasingbu phabagi thawong sathaba haurakpigi pau tanaba laikhrabra khali amabu oiro manipurgi yelhomi mitaisin masagi maramdam kanjanaba angamba thawna uthokpagi maning tamba laitri haibasimadi isumna sumlagadabu wafamni haibaye adubu malemgi sokhalaba leipak singa lamba tawnaba ngambagi sang yoraba India Leingakna kari maramgi masagi marai paki masing yamraba matik saraba khuzu khulai pairaga leiraba lanmi singna mitei singbu thamoi singna ngaktaba manbagi thawong kayam leibigi pausing lamdam masigi maikei kyari gi tanaragriba simakti yelhomi manipurgi asengba masa singi oinadi yamna leibak thibani amaromda megi ahum kumja english singaniga kungo humdoi gi tha phadriba matamdari India Leingakki lanmi singna mapung fana lan ngakpa madi lakshinbugi tanja phangdabadigi lamdam masigi miyamna masana masagi maramdam kananaba angama pambai sijinaduna lan ngakpagi matam oirabasu ngasidi sahi ama helaba matam asidadi India gi lanmi singna thamoi singna lan kham amadi lan ngakpad aruba laigadaba laitre haina khali maramdi karisu laitraba theorist khujo khara dangni haiba yaraba kuki jau singa sidagi helaba yumthangnaba kallaba saina leipak thingnaba ngamlaba Indian lanmi singna thamoi singna asum aran khangna masa masagi mathau pangthoklaga thabak tawrabadabu lan ngakpa mitei naharol sing yawbagi mathau taru hebasi state asigi miyamna ikhangna khangna leirabani haibiyai maramdi lan ngakpiba mitei naharol sing asi India gi train tawba lanmi gumba amatanati tangai fadana masagi maramdam kanjanabagi damak kathokpa magaloinana makutu khulai pairaga maramdam kanjab khtani maram kya sing asi leiba maramna haukhibana oirabus India gi center Leingakna thamoi singna Manipur thokliba sai ama helaba irang asi lakshinanaba atuba matamda theorist oiraba mara leitaba misam hatpa mitei singda atamnana lan tasliba koki narco koki theorist sing asibu lakshindrabadi India Leingak asi mathung huktaba misang mikhai naiba democratic oidaba nakalamagi misang na koinana leplaga lan khamba saraga mara leitaba asingba yellow misingi khungul mutanaba honaba leipak amani haina malemgi kallaba Veto power pairaba leipak singna soidana haidat loidabagi maram leiroidaba mali maram aduna thamoi singna center Leingakna athupa matamda manipurgi lalusinana basinba sungudaba mali haiba Panampausegi editorial myamda tentang thamjari makasa tarakpoina drone handling training hawdokre National Institute of Electronics and Information Technology NILIT amadi Department of Electronics DM University ani punuk samnaduna thasigi taragate phawsa thagadaba A5 days bootcamp training program was DM College of Science Imphal gi Central Hall da hawdokre thawramad receive case oina saruk yakhiba NILIT Imphal gi director and Devasandra na phungdokibada numit mangani sathagadaba training program asina numit humni amadi drone gi matang na basic awareness piraga numit nini na practical training tawduna drone handling tambigani loinana drone gi introduction concept and feature gi matang na sumairoi singna takpi tambigani Ministry of Electronics and Information Technology na sinba research and development project makhada IIT 3 amadi NILIT Center ahongaloina punna institute tara khangatpada NILIT Imphal yorakpani haidena pausida makhatari ado hauskoina di myam paus matang sa lusinjarage masumyam puna nova update gaminasi